ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯞꯗꯦꯠ ꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯡꯉꯊꯦꯜꯗ ꯈꯨꯜ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔ ꯑꯅꯤ ꯐꯨꯟꯗ꯭ꯔꯩꯗ ꯂꯩꯕ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯐꯥꯖꯤꯟꯈꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯚꯣꯂꯨꯟꯇꯤꯌꯔ ꯑꯅꯤ ꯈꯨꯗꯛꯇ ꯊꯥꯗꯣꯛꯅꯕ ꯇꯛꯁꯤꯜꯂꯗꯨꯅ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯈꯣꯡꯖꯣꯝ ꯁꯔꯀꯜꯒꯤ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯈꯣꯡꯖꯣꯝ ꯂꯝꯈꯥꯏ ꯃꯄꯥꯗ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯀꯅꯥ ꯑꯃꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯟꯈꯤꯗꯦ꯫ ꯈꯨꯜ ꯉꯥꯛꯄ ꯃꯤꯑꯣꯏ ꯑꯅꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯁꯣꯔꯥ ꯀꯩꯊꯦꯜꯗꯒꯤ ꯐꯥꯈꯤꯕꯅꯤ꯫ ARꯅ ꯐꯥꯈ꯭ꯔꯕ ꯈꯨꯜ ꯉꯥꯛꯄ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯋꯥꯕꯒꯥꯏꯗꯒꯤ ꯏꯔꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯍꯤꯌꯥꯡꯂꯝꯗꯒꯤ ꯁꯅꯥꯊꯣꯏ ꯃꯩꯇꯩꯅꯤ꯫ ꯉꯁꯤꯒꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯂꯥꯡꯉꯊꯦꯜꯗ ꯈꯨꯜ ꯉꯥꯛꯂꯤꯕ ꯚꯣꯂꯨꯟꯇꯤꯌꯔ ꯑꯅꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯀꯩꯊꯦꯜ ꯀꯥꯕ ꯆꯠꯄꯗ ꯐꯨꯟꯗ꯭ꯔꯩꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯐꯥꯖꯤꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯀꯗꯥꯏꯗ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯆꯞ ꯆꯥꯅ ꯈꯪꯍꯟꯗꯦ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯐꯥꯖꯤꯜꯂꯤꯕ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯀꯔꯝꯕ ꯊꯧꯑꯣꯡꯅꯣ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯒ ꯃꯩꯇꯩ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯐꯥꯒꯠꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯐꯥꯖꯤꯟꯈꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯃꯃꯥ ꯑꯩꯈꯣꯏꯗ ꯁꯤꯟꯅꯒꯗꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗ ꯃꯔꯥꯜ ꯁꯤꯖꯤꯜꯂꯒ ꯀꯣꯔꯠꯇ ꯄꯨꯊꯣꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯈꯨꯜ ꯉꯥꯛꯄ ꯑꯅꯤ ꯑꯗꯨ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨꯃꯛ ꯆꯪꯁꯤꯟꯈꯤꯒꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯈꯨꯜ ꯉꯥꯛꯄ ꯑꯅꯤ ꯑꯁꯤ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯃꯊꯪ ꯇꯥꯅꯔꯛꯄꯗꯒꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯂꯥꯡꯉꯊꯦꯜ ꯌꯥꯎꯅ ꯈꯣꯡꯖꯣꯝ ꯁꯔꯀꯜꯒꯤ ꯈꯨꯜꯁꯤꯡꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯝꯖꯤꯟꯗꯨꯅ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯊꯥꯗꯣꯛꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯐꯨꯟꯗ꯭ꯔꯩꯒꯤ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯣꯁꯇꯁꯨ ꯊꯣꯝꯖꯤꯟꯗꯨꯅ ꯈꯨꯜ ꯉꯥꯛꯄ ꯑꯅꯤ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯣꯁ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯗꯨ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯆꯪꯁꯤꯟꯈꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯅꯥꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯇꯛꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯉꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯧꯗꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜ ꯑꯃꯗꯤ ꯏꯊꯝ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯊꯛꯇꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯂꯧꯕꯨꯛꯇ ꯂꯧ ꯁꯨꯕ ꯂꯧꯃꯤꯁꯤꯡ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈꯠꯅꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯊꯛꯇꯒꯤ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:10 ꯇꯥꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯀꯥꯃꯣ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯡ ꯃꯊꯛꯇꯒꯤ ꯀꯥꯞꯊꯔꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯒꯤ ꯁꯥꯀꯣꯛ ꯂꯧꯀꯣꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯧꯀꯣꯟ ꯑꯁꯤꯗ ꯉꯁꯤ ꯑꯌꯨꯛ ꯇ꯭ꯔꯦꯛꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯧ ꯈꯣꯏꯕꯒꯤ ꯊꯕꯛ ꯇꯧꯕ ꯑꯃꯗꯤ ꯂꯧꯔꯥꯡ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯆꯤꯡꯊꯛꯇꯒꯤ ꯃꯈꯣꯏ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈꯤ꯫ ꯃꯗꯨꯗ ꯇ꯭ꯔꯦꯛꯇꯔ ꯊꯧꯔꯤꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯧꯔꯥꯡ ꯁꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈꯠꯅꯔꯛꯈꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯈꯣꯏ ꯑꯃꯠꯇ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯂꯣꯏꯅꯅ ꯏꯊꯝ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯒꯤ ꯇꯨꯔꯦꯜ ꯋꯥꯡꯃꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯜꯁꯤꯡ ꯍꯥꯏꯕꯗꯤ ꯀꯥꯔꯣꯡ, ꯃꯣꯟꯗꯧ ꯑꯃꯗꯤ ꯁꯩꯇꯥꯡ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯕꯗ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯏꯊꯝꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯀꯨꯀꯤꯁꯤꯡꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯕꯣꯡꯌꯥꯡ ꯆꯤꯡꯗꯒꯤ ꯏꯊꯝ ꯈꯨꯜ ꯇꯝꯅ ꯑꯔꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜ ꯑꯃꯗꯤ ꯏꯊꯝ ꯈꯨꯜꯒꯤ ꯈꯨꯜ ꯉꯥꯛꯄ ꯀꯨꯟꯖꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅꯁꯨ ꯅꯣꯡꯃꯩ ꯍꯟꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯜ ꯑꯣꯏꯔꯤꯕ ꯀꯥꯃꯨꯁꯤꯡ ꯑꯃꯗꯤ ꯕꯣꯡꯌꯥꯏꯁꯤꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯅꯨꯡꯗ ꯃꯩ ꯊꯥꯗꯨꯅ ꯇꯥꯟꯅꯕꯗꯒꯤ ꯀꯨꯀꯤꯁꯤꯡ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯅ ꯂꯩꯅꯕ ꯑꯃꯗꯤ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯏꯊꯝ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯅꯆꯤꯡꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯍꯦꯛ ꯆꯠꯊꯔꯛꯄꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜ ꯑꯃꯗꯤ ꯏꯊꯝ ꯈꯨꯅꯧꯗ ꯂꯩꯕ SDO ꯑꯣꯐꯤꯁ ꯑꯥꯏꯂꯦꯟ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯗꯨꯗ ꯒꯣꯔꯈꯥ ꯔꯦꯖꯤꯃꯦꯟꯠ ꯑꯃꯗꯤ ꯕꯤꯍꯥꯔ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨꯁꯤꯡ ꯂꯩꯈꯤ꯫ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕ ꯃꯐꯝ ꯇꯝꯅ ꯆꯪꯁꯤꯟꯅꯔꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯗꯒꯤ ꯂꯥꯏꯁꯦꯟꯁ ꯗꯕꯜ ꯕꯦꯔꯦꯜ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯥꯟ ꯄꯥꯡꯕ ꯂꯥꯛꯄ ꯃꯩꯇꯩ ꯅꯍꯥ ꯑꯅꯤ ꯒꯣꯔꯈꯥ ꯔꯦꯖꯤꯃꯦꯟꯠ ꯑꯃꯗꯤ ꯕꯤꯍꯥꯔ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯄꯥꯎ ꯑꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜ ꯈꯨꯅꯧ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯊꯝ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯗ ꯂꯩꯔꯤꯕ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡ ꯍꯧꯔꯛꯇꯨꯅ ꯐꯥꯖꯤꯟꯈꯤꯕ ꯅꯍꯥ ꯑꯅꯤ ꯑꯗꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ JR ꯑꯃꯁꯨꯡ ꯕꯤꯍꯥꯔ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈꯤ꯫
loina na mafum adu leiriba gorkha regiment amadi bihar regiment kudakta chatkigadabani haina Meirapaigiga nupi singna akanba ihogi kongjang jangsinki loina na makoina Kuki militant singi mateng phongna pangle khulngakliba khunja sing amadi Meirapaigiga singna chatok jasin tawbada atingba thamle haina phongdokhi asumna nakal animakta matam kuina muknaraba matungda fajinkiba maitei naha ani pung 13 makhai taba matamda thadorakhi masigi matungda nongmai kapnaba maphamda maphawdam police ke kangbu amadi atei state security force sing thomjinduna thiba humbagi thabak chathaki mipha mipun amadi khulaine singba phangbadi laikide haujik nongmai kapnaba lekhibadagi ingthana leiri karamba matamda amuk hanna Kuki militant singna nongmai kapsilakadagi haibagi singnaba leibadagi khulngakpa khunja volunteer sing mikupna hum singna leiri Thasigi tang taruki numidang pung manga adwaida Kuki singna mihate na hatok pikraba jiribam sorok atingbi khunaudagi soibam Sarat Kumar Singh chahi humpu manga apokpa laikidaba baba hal singagi thogdoki matung tarakpada jiribamgi khulkeya mai thaduna tankraba matungda tang tareki nungthilda Chandrapur Ward number 7 da Rani Beng Khul haiba mafam aduda nongmai kapna kiba thogdok thokibadagi khunja sing aki akhang oiduna ahing nungthil tumduna leire Chandrapur Rani Beng hairiba mafam asida suspension of operation su chatnariba Kuki lalholuk UT LAgi chairman SK Thado Kouba miyai asigi yumsu Assam Rifles na yamna section na ngak senduna leire mafam adugi khunja singna phongdorakpagi matung inadi su chatnariba Kuki lalholuk amagi chairman bo Assam Rifles na ngak senduna thamba haibasi sumde aingi matung inna designated camp ta thampam thokpani maduna mafam asidagi Kuki lalholuk asigi chairman asi atoba matamda lokthok piko haiba wafam thamlakli Pawasina haibada mafam aduda lediba Assam Rifles kangbuna Chandrapur Rani Beng da lediba maitegi imung ahungi miyoi singda psychologically ki halakpagi thabak chathaki loinana hiramasigi matangda ngarang leikaigi oiba mifam su pangthokre serak asida Chandrapur Ward number 7 dagi Rani Beng mission compound fauduna IB leikai asigi Intervillage Road asigi Rani Beng da Assam Rifles na bab wire mafum kiyada thamjin laklamba matung amuk lokthokiba sina maram oiraga Rani Beng asida leiriba maitei imung ahum haibadi ke Chandrababu athopam Bethoi Devi amadi konjangbam Ibemal Devi gi mayum sangbada Assam Rifles na psychologically kihenbagi tabak kihelakpagi tabak tawrukpadagi ihoya ka sang club Chandrapur Meirapaigiga amadi leikagi ahal laman sing yauna ngarang mifam ama tes apabi singhagi yumda pangtoktuna warep kya marum laukre warep sing adudi jiribamda irang thokliba asida Assam Rifles na Chandrapur gi khunja singda aki tujung piriba asida kudakta handokadabani Assam Rifles na bab wire khariba asi kudakta lokthokadabani Rani Beng asida leiriba maitegi imung sing sangba amadi leibada ayat apan piroidabani athuba matamda Rani Beng asida leiriba Assam Rifles sing asi lokthokutuna state force na tragana atopa central force thamgadabani amasung Rani Beng asida su tawnariba United Tribal Liberation Army UTLA gi chairman SK Thado leiriba asi atoba matamda thambida bahaiba warep kya yauri loinana memorandum amasu Manipur Chief Minister local MLA DC BJP Manipur State General Secretary oibata natana Manipur Building and Under Construction Worker Welfare Board ki chairperson ke Sarat Kumar Singhada memorandum ama EYC gi president and ibungo Singhana khusinaki khunja sing yauna unaba aduda ke Sarat Kumar Singhana athoba matamda thabakta onthoknaba hotnagani haibagi wafamsu thamki Tongan ba social media singda thagatnarakpa post khara miyamda paudamjari Robin Mangang Khoirakpamgi every post asumna hairi Haujik maitei nungairani hunnaro karemnaro hana 50 years tharambani 20 years ta maitei mutkhregani Aikhogi lusing purenda NIA na chargesheet thangalakle Aigi mathakta FIR na yomduna leire atop isil inaw kaya fajinkhre ngarangsu khongjomda ani fakhre ngasina Moirang Purelda aikhogi mi fakhre Laibak Praja Pumnamak Mikap Thokpiro aikhogi damakta nakhoi lepkadra lepoidra sengna haibiro haujik aroibi final ama tawnarasi hairi Facebook post asumna thamlakli ima laibak kandaba yade ifurup kandaba yadena imung manung sagai natei punumak na theiraga ayuk nungthil nungdang tumba chaba khangdana maitei praja sokpa yaroi iramda munba yaroi ngak senbiriba aikhogi thauna oiriba iyamba ibung
Korounganbagi Khumanbu NIA da Sinaba Phaba Punba Amata Yaroi Athuba Matamda Kakpiyu Mami Machet Amatarakpada Aikoi Tumina Laitho Oi Maidiktagi Maijaubi Olakani Haibasi Kaubiganu Tho Ningdaba Thodok Mayam Ama Uba Phanglakani Lebak Miyamgi Naha Aikoigi Iho Phajin Binaba Mi Leira Oi Aikoigi Damak Ibung Iyamba Korounganbagi Khumanna Thauna Fana Leiraga Magi Damak Nasananau Aikoi Kaidobagi Thauna Hanni Pumnamak Thengnarani Lauminasi Tabiribasingbu Amukka Hana Khurumjari